ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯦꯅ ꯆꯥꯒꯦꯅ ꯃꯌꯥꯟ ꯀꯨꯏꯊꯤ ꯊꯤꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯜꯚꯤꯌꯥ ꯅꯒꯔꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯤꯗꯩꯗꯗꯤ ꯃꯌꯥꯟꯗꯣ ꯐꯖꯅ ꯐꯪꯗ꯭ꯔꯦ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯑꯃ ꯂꯩ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯁꯥꯎꯠ ꯗꯦꯜꯂꯤꯗꯅꯤ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ ꯁꯤꯗꯒꯤ 10 ꯈꯔ ꯍꯦꯟ ꯆꯠꯂꯦ ꯑꯗꯣ ꯑꯗꯨ ꯇꯥꯅ ꯆꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯁꯤꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯣꯔꯣꯅꯥ ꯂꯣꯏ ꯀꯜꯂꯦ ꯃꯤ ꯅꯥꯕ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯕꯨ ꯍꯥꯏꯅꯩ ꯑꯗꯨꯗꯨꯅ ꯁꯤꯡꯖꯨꯁꯦ ꯑꯩꯁꯦ ꯁꯨꯕ ꯐꯅꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯁꯤꯗꯤ ꯂꯥꯏ ꯑꯌꯦꯛꯄ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯒꯤ ꯍꯟꯇꯛ ꯃꯩ ꯈꯔ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯅꯤꯅꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯐꯥꯏꯜ ꯅꯨꯡꯇꯤꯒꯤ ꯑꯩ ꯊꯥꯐꯝ ꯊꯣꯛꯄꯗꯣ ꯆꯞ ꯆꯥꯅ ꯊꯥꯍꯧꯗꯕꯒꯤ ꯉꯁꯤꯁꯨ ꯁꯟꯗꯦꯁꯨ ꯌꯥꯎꯅ ꯊꯕꯛ ꯁꯨꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯑꯩ ꯅꯣꯡꯃꯗ ꯄꯨꯡ 8ꯇꯒꯤꯅ 10 ꯐꯥꯎ ꯐꯝꯕ ꯌꯥꯎꯋꯦ ꯆꯥꯛ ꯇꯣꯛꯑꯒ ꯅꯨꯡꯗꯥꯡ ꯊꯦꯡ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯆꯥ ꯊꯛꯄꯩ ꯍꯧꯒꯠꯄ ꯅꯠꯇꯅ ꯃꯔꯛꯇ ꯑꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯦꯛꯄ ꯈꯣꯠꯄ ꯁꯤ ꯏꯚꯟ ꯆꯦꯟꯅꯦꯜꯒꯤꯐꯥꯎꯗ ꯑꯩ ꯃꯇꯝ ꯀꯌꯥ ꯐꯪꯗ꯭ꯔꯦ ꯐꯖꯅ ꯍꯥꯏꯕꯗꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯀꯂꯔ ꯑꯣꯏꯔꯁꯨ ꯄꯦꯟꯁꯤꯜ ꯑꯣꯏꯔꯁꯨ ꯐꯖꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯌꯦꯛꯑꯒ ꯑꯩꯁꯨ ꯊꯥꯒꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯗꯨꯗꯣ ꯃꯇꯝ ꯆꯪꯉꯦꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯂꯣꯏꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯏꯗꯤꯇꯤꯡꯁꯨ ꯌꯥꯎꯕꯅꯤꯅ ꯌꯦꯛꯑꯅꯤ ꯑꯗꯨꯒ ꯅꯝꯃꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯡꯕꯅꯤꯅ ꯆꯥꯛꯁꯟꯕ ꯈꯣꯠꯆꯟꯕ ꯏꯗꯤꯇꯤꯡ ꯇꯧꯕ ꯔꯦꯟꯗꯔ ꯇꯧꯕ ꯈꯣꯠꯄ ꯃꯇꯝ ꯆꯪꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩ ꯁꯟꯗꯦꯁꯤꯃꯗꯤ ꯄꯨꯔꯥ ꯑꯗꯨꯝ ꯂꯧꯋꯦꯕ ꯁꯟꯗꯦꯁꯤꯗ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯂꯥꯛꯁꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜꯁꯦ ꯌꯥꯝꯅ ꯑꯩ ꯁꯟꯗꯦꯁꯦ ꯑꯦꯅꯤꯃꯦꯁꯟ ꯁꯨꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯄꯣꯁꯇꯔꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯨꯡ ꯁꯤꯅꯔꯤ ꯌꯦꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯄ꯭ꯂꯁ ꯗꯕꯤꯡꯒꯤ ꯄꯣꯠꯇꯨꯃ ꯌꯥꯎꯁꯜꯂꯛꯑꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯟꯗꯦꯁꯤ ꯌꯦꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯁꯇꯔꯗꯦꯗ ꯈꯤꯇꯪ ꯃꯇꯝ ꯐꯪꯉꯒꯗꯤ ꯑꯗꯨꯃꯥꯏꯅ ꯌꯦꯛꯍꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅ ꯑꯩ ꯆꯦꯟꯅꯦꯜꯁꯦ ꯑꯩꯅ ꯍꯥꯞꯀꯟꯅꯤꯡꯉꯤꯕ ꯃꯑꯣꯡꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯄꯦꯟ ꯄꯦꯟꯕ ꯑꯣꯏꯗ꯭ꯔꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯀꯣꯕꯤ ꯂꯩꯔꯦ ꯊꯝꯕꯧ ꯂꯩꯔꯦ ꯑꯋꯥꯊꯕꯤ ꯌꯥꯟꯁꯤꯜꯂꯦ ꯑꯩꯒꯤ ꯃꯤꯛꯆꯔꯁꯦ ꯑꯗꯨꯒ ꯁꯤꯡꯖꯨꯄꯥꯟ ꯊꯤꯕ ꯆꯠꯂꯒ ꯃꯥꯜꯂꯦꯅ ꯄꯨꯔꯛꯑꯒ ꯍꯣꯡꯉꯨ ꯄꯥꯟ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯂꯥꯡꯉꯦ ꯌꯥꯝ ꯗꯦꯜꯂꯤꯅꯤꯅ ꯈꯔꯁꯨ ꯂꯥꯡꯉꯦ ꯃꯣꯏ ꯄꯣꯠ ꯌꯣꯟꯕ ꯈꯣꯠꯄ ꯃꯤ ꯑꯗꯒꯤ ꯄ꯭ꯂꯁ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯎꯁꯦ ꯍꯩꯕꯣꯡ ꯄꯥꯟꯕꯤꯅꯦ ꯑꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯂꯩ ꯏꯁꯀ꯭ꯋꯥꯔꯦꯜ ꯃꯌꯥꯝ ꯂꯩꯁꯤꯗ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯁꯤꯗ ꯎꯗ꯭ꯔꯦ ꯌꯥꯝ ꯄꯤꯛꯑꯦ ꯌꯥꯝ ꯄꯤꯛꯄ ꯖꯥꯠꯇꯨꯅꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯁꯥꯟꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯡ ꯂꯩ ꯑꯗꯨꯅ ꯑꯩ ꯗꯕꯤꯡ ꯇꯧꯕꯗ ꯃꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏ ꯂꯩꯔꯦ ꯎꯆꯦꯛꯁꯨ ꯃꯈꯜ ꯁꯨꯒꯩ ꯂꯩ ꯄꯦꯔꯣꯠ ꯂꯩ ꯑꯗꯒꯤ ꯀ꯭ꯋꯥꯛ ꯂꯩ ꯀꯥꯏꯠ ꯂꯩ ꯑꯗꯩ ꯈꯨꯅꯨ ꯃꯈꯜ ꯈꯔ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯇꯕ ꯈꯨꯅꯨ ꯃꯈꯜ ꯁꯪꯂꯤ ꯁꯪꯂꯤ ꯇꯧꯕ ꯉꯧꯔꯤ ꯉꯧꯔꯤ ꯇꯧꯕ ꯍꯣꯔꯟ ꯕꯤꯟ ꯃꯥꯟꯕꯁꯨ ꯂꯥꯛꯑꯦ ꯃꯔꯛ ꯃꯔꯛꯇ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ ꯄꯥꯔꯛꯄꯨꯗꯤ ꯋꯥꯛꯀꯤꯡ ꯆꯠꯄ ꯅꯨꯡꯉꯥꯏꯕꯁꯤꯗ ꯑꯃ ꯂꯩꯔꯦ ꯃꯃꯥꯡꯗ ꯌꯥꯝ ꯆꯥꯎꯕ ꯑꯃꯒ ꯂꯩ ꯚꯒꯠ ꯁꯤꯡ ꯄꯥꯔꯛ ꯍꯥꯏꯅ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯕꯛꯁꯤꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝ ꯂꯩꯔꯦ ꯀꯝꯄꯨꯇꯔ ꯃꯥꯡꯗ ꯄ꯭ꯂꯁ ꯈꯔ ꯊꯣꯛꯅꯤꯡꯉꯒꯁꯨ ꯑꯃꯨꯛ ꯂꯥꯏꯅꯥꯁꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯜꯂꯦꯕ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯔ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯥ ꯑꯣꯏꯅꯁꯨ ꯀꯌꯥ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯡꯖꯨ ꯅꯟꯗꯣꯔꯦ ꯊꯣꯡꯅꯥꯎ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯗꯥ ꯔꯥꯖꯦꯁ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯣꯒꯁꯀꯨꯝꯕ ꯇꯥꯗꯧ ꯃꯥꯜꯂꯦ ꯅꯤꯡꯕꯣ ꯁꯥꯔ ꯔꯣꯖꯦꯁ ꯑꯩ ꯈꯪꯂꯤꯕꯣ ꯃꯣꯝꯆꯥ ꯗꯥꯁ ꯈꯪꯗꯦ ꯃꯤꯡꯁꯦ ꯅꯣꯏ ꯑꯁꯦꯡꯕꯗꯤ ꯄꯥꯛ ꯊꯝꯅꯗꯕꯅꯤꯅꯕꯀꯣ ꯑꯁꯦꯡꯕ ꯊꯝꯃꯗꯤ ꯈꯪꯗꯧꯅꯦ ꯈꯪꯗꯦ ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯐꯨꯠ ꯐꯨꯠ ꯂꯥꯎ ꯃꯥꯡꯉꯤꯁꯦ ꯑꯩ ꯑꯃꯨꯛ ꯃꯆꯥꯅꯤ ꯈꯪꯉꯤ ꯁꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ
ꯃꯅꯤꯄꯨꯔꯁꯨ ꯀꯣꯔꯣꯅꯥ ꯍꯦꯟꯖꯜꯂꯦꯅ ꯍꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯁꯤꯡꯖꯨ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯤ ꯊꯝꯕꯧꯁꯦ ꯄꯨꯔꯥ ꯎꯇꯨꯞ ꯑꯣꯜꯂꯦ ꯀꯥꯛ 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 ꯂꯥꯎꯔꯦ ꯈꯥꯁꯨ ꯈꯥꯏꯕ ꯁ꯭ꯋꯥꯏ ꯐꯪꯁꯤ ꯌꯨꯝꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯇꯦꯕꯀꯣ ꯑꯗꯣ ꯁꯤꯃꯗꯤ ꯈꯥꯕ ꯐꯩ ꯑꯗꯨꯕꯨ ꯀꯥꯛ ꯀꯥꯛ ꯂꯥꯎꯔꯦ ꯂꯤꯔꯦꯕ ꯑꯦꯛꯖꯥꯝ ꯍꯣꯏꯅꯦ ꯅꯣꯏ ꯑꯦꯛꯖꯥꯝ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤꯀꯣ ꯑꯦꯛꯖꯥꯝ ꯑꯣꯖꯥꯁꯤꯡ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯅ ꯃꯥꯔꯛ ꯈꯔꯗꯤ ꯍꯥꯞꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯣꯖꯥꯁꯦ ꯃꯥꯔꯛ ꯈꯔ ꯋꯥꯠꯄꯁꯦ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯈꯩꯗꯤ ꯑꯗꯨꯝ ꯐꯖꯅꯤ ꯑꯗꯨ ꯈꯔ ꯍꯣꯠꯅꯕ ꯋꯥꯠꯍꯧꯔꯒꯁꯨ ꯑꯩ ꯔꯥꯃꯦꯁꯣꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯑꯣ ꯀꯔꯤꯕ ꯅꯪ ꯃꯤꯡꯗꯣ ꯁꯤꯡꯖꯨꯁꯤꯗꯤ ꯆꯥꯅꯤꯡꯉꯤ ꯈꯪꯗꯦ ꯃꯌꯥꯟ ꯁꯨꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯄꯥꯟꯒ ꯀꯩꯅꯣꯒ ꯀꯔꯤꯑꯕ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯗꯥꯏꯅꯦ ꯀꯣꯝꯄ꯭ꯔꯦꯛꯀ ꯑꯅꯤꯗꯣ ꯐꯪꯗ꯭ꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯐꯪꯉꯦ ꯃꯄꯥꯟ ꯐꯪꯗꯦ ꯁꯣꯃꯣꯔꯖꯤꯠꯅ ꯆꯧꯑꯣ ꯈꯪꯉꯦ ꯁꯣꯃꯣꯔꯖꯤꯠ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯣꯏ Why my comments keeps on disappearing? Welcome to remember. Okay. ꯀꯃꯥꯏ ꯇꯧꯔꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯇꯝꯃꯤ ꯑꯩ ꯀꯩꯅꯣ ꯍꯣꯏꯒꯤ ꯕꯦꯁꯇꯤ ꯀꯩꯅꯣꯕꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯅꯤꯀꯣ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯇꯨꯏꯁꯟ ꯇꯧꯔꯝꯕꯗꯣ ꯀꯔꯤ ꯕꯤ ꯀꯦ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯥꯏꯕꯪ ꯉꯥꯟꯕ ꯄꯀꯥ ꯍꯣꯏꯒꯤ ꯕꯦꯁ ꯃꯣꯏ ꯑꯌꯥꯝꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯈ꯭ꯔ ꯃꯥꯜꯅꯤꯀꯣ ꯁꯤꯡꯖꯨꯁꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯁꯜꯂꯤ ꯑꯗꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯧꯋꯦ ꯍꯥꯎꯋꯤ ꯐꯅꯌꯥꯝ ꯑꯩꯈꯣꯏ ꯃꯥ ꯁꯤꯡꯖꯨ ꯌꯥꯝ ꯁꯨꯔꯝꯃꯦ ꯑꯗꯨꯅ ꯃꯥꯁꯨ ꯁꯤꯡꯖꯨ ꯄꯥꯝꯃꯦ ꯑꯗꯨꯅ ꯈꯪꯕꯨꯗꯤ ꯈꯪꯕ ꯑꯗꯨꯝ ꯌꯦꯡꯕ ꯉꯥꯛ ꯑꯣꯏꯕꯗꯣ ꯑꯩꯅ ꯏꯁꯥꯅꯗꯤ ꯀꯌꯥ ꯇꯧꯗꯕꯗꯣ ꯑꯗꯨꯝ ꯅꯤꯌꯣꯝꯗꯣ ꯈꯪꯕꯅꯤꯅ ꯍꯥꯎꯕꯗꯤ ꯍꯥꯎꯋꯤ ꯑꯗꯨ ꯅꯍꯥꯟ ꯍꯥꯏꯔꯦ ꯃꯃꯥꯡꯗ ꯇꯧꯕ ꯀꯥꯟꯗ ꯈꯔ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯋꯦꯕꯀꯣ ꯀꯪꯍꯜꯍꯧꯗꯕ ꯍꯥꯟꯅ ꯀꯣꯕꯤꯗꯣ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯀꯪꯍꯜꯂꯤꯗꯅꯀꯣ ꯍꯥꯟꯅ ꯑꯗꯨ ꯇꯧꯍꯧꯗꯕꯒꯤ ꯑꯩꯅ ꯉꯥꯡꯕꯁꯤ ꯌꯥꯝ ꯇꯞꯅ ꯇꯥꯏꯌꯦꯅ ꯍꯥꯏ ꯃꯤꯅ ꯑꯩ ꯈꯣꯟꯁꯦ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯕ ꯍꯩꯅꯕꯩ ꯍꯥꯏꯇꯥꯔꯦ ꯗꯕꯤꯡ ꯇꯧꯕꯗ ꯃꯉꯥꯏꯔꯦ ꯑꯩꯅ ꯈꯔ ꯁꯪꯉ ꯉꯥꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯥꯏꯗ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯗ ꯂꯩꯌꯦ ꯁꯣꯅꯝ ꯃꯥꯜꯕꯤꯌꯥ ꯅꯒꯔꯗ ꯂꯩ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯗꯥꯏ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯣꯏꯕꯁꯨ ꯍꯥꯏꯐꯦꯠ ꯎꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯀꯦꯃꯦꯔꯥ ꯊꯝꯐꯝꯁꯦ ꯈꯤꯇꯪ ꯈꯤꯟꯕ ꯑꯩꯒꯤ ꯏꯁꯇꯦꯟꯗꯣ ꯁꯤꯗ ꯆꯥꯛꯈꯨꯝꯗꯗꯤ ꯄꯨꯔꯛ ꯌꯥꯗꯕꯅꯤꯅ ꯊꯣꯡꯅꯥꯎꯗꯣ ꯑꯩ ꯊꯝꯃꯦ ꯑꯗꯨꯝ ꯂꯥꯡꯉ ꯂꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯉꯥꯡꯕꯁꯦ ꯒꯥꯔꯤ ꯃꯈꯣꯟ ꯑꯗꯒꯤ ꯑꯦꯌꯥꯔꯄꯣꯔꯠ ꯌꯥꯝ ꯂꯥꯞꯄ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯗꯨꯝ ꯄꯥꯏ ꯂꯩꯌꯦꯕ ꯃꯣꯏꯁꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤꯁꯨ ꯊꯥꯕꯅꯤꯅ ꯑꯆꯧꯕꯅ ꯁꯣꯝꯗ ꯑꯃꯨꯛ ꯄꯥꯏ ꯁꯣꯝꯗ ꯑꯃꯨꯛ ꯄꯥꯏ ꯇꯧ ꯂꯩ ꯗꯕꯤꯡ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯡꯕꯅꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯇꯧꯔꯒꯁꯨ ꯌꯥꯝ ꯍꯣꯔꯣꯟ ꯑꯍꯧꯕ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯄꯒꯨꯝꯕꯁꯤꯗꯤ ꯇꯥꯏ ꯍꯨꯏ ꯈꯣꯡꯖꯤꯜꯂꯛꯄꯒꯨꯝꯕ ꯍꯨꯏꯁꯨ ꯁ꯭ꯋꯥꯏꯗ ꯏꯁꯇ꯭ꯔꯤꯠ ꯗꯣꯛ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡꯅꯦ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡ ꯑꯣꯏꯔꯒꯁꯨ ꯍꯨꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ
ꯌꯨꯝ ꯃꯄꯥ ꯈꯔꯗ ꯍꯨꯏ ꯈꯔ ꯂꯩꯌꯦꯕ ꯃꯣꯏꯁꯦ ꯃꯣꯏꯅ ꯂꯩꯕ ꯌꯨꯝ ꯃꯄꯥꯗꯣ ꯑꯗꯨꯝ ꯌꯨꯝꯕꯨꯒꯤ ꯚꯥꯞꯇ ꯈꯜꯂꯒ ꯃꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯕꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯣꯁꯥꯏꯇꯤ ꯑꯃꯒ ꯑꯃꯒꯤ ꯍꯨꯏꯁꯦ ꯈꯣꯡꯅꯔꯛꯀꯅꯤ ꯀꯟꯅ ꯀꯟꯅ ꯗꯕꯤꯡ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯁꯣꯅꯥꯝ ꯑꯩ ꯌꯦꯡꯉꯦ ꯅꯣꯏ ꯀꯩꯅꯣꯒꯤ ꯏꯃꯣꯏꯅꯨꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯡ ꯗꯕꯤꯡꯒꯤ ꯀꯩꯒꯤ ꯇꯧꯕꯁꯤꯡ ꯑꯗꯨꯝ ꯐꯖꯅ ꯇꯧꯋꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯣ ꯑꯩꯅ ꯂꯧꯔꯤꯉꯩꯗ ꯂꯪꯁꯤꯜꯂꯛꯄꯁꯤ ꯐꯣꯟ ꯊꯨꯒꯥꯏꯅꯤꯡꯕ ꯌꯥꯎꯗꯕ꯭ꯔꯥ ꯑꯩ ꯇꯧꯔꯤꯅꯦ ꯑꯩꯁꯨ ꯐꯣꯟꯁꯦ ꯑꯩ ꯐꯣꯟꯗꯩ ꯇꯧꯕ ꯌꯥꯎꯏ ꯑꯗꯩ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯩ ꯇꯧꯕ ꯌꯥꯎꯏ ꯑꯗꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯧꯕꯁꯦ ꯌꯥꯔꯒꯁꯨ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯊꯝꯃꯤꯕ ꯀꯥꯗꯨꯗꯗꯤ ꯑꯩꯈꯣꯏꯗꯥ ꯍꯣꯏꯁꯨ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯒꯗꯧꯕ ꯗꯥꯏꯂꯣꯛ ꯑꯃ ꯑꯣꯏꯔꯗꯤ ꯃꯣꯏ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯃꯨꯛ ꯗꯤꯁꯇꯔꯕ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯧ ꯈꯣꯠꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯐꯣꯟꯒꯤ ꯃꯇꯦꯡ ꯂꯧꯔꯦ ꯑꯗꯣ ꯐꯣꯟꯗꯒ ꯇꯧꯔꯗꯤ ꯅꯣꯏꯁꯁꯦ ꯌꯥꯝ ꯍꯦꯟꯅ ꯇꯥꯏꯗꯅ ꯑꯗꯨꯅ ꯀꯥ ꯀꯩꯅꯣ ꯀꯥ ꯑꯍꯥꯡꯕ ꯊꯤꯔꯅꯤꯗꯅ ꯀꯥ ꯑꯍꯥꯡꯕꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯅꯤ ꯌꯦꯠ ꯑꯣꯏ ꯂꯣꯟꯁꯤꯜꯂꯅꯤ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯏ ꯀꯥ ꯑꯃ ꯂꯩꯁꯤꯗꯩꯗ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯌꯦꯠꯇꯒꯤ ꯑꯃꯨꯛ ꯌꯦꯠꯀꯤꯁꯨ ꯂꯣꯟꯁꯤꯜꯂꯅꯤ ꯃꯣꯏ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯣꯏꯁꯤꯁꯨ ꯂꯣꯟꯁꯤꯜꯂꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯩꯔꯣꯏ ꯃꯌꯥꯝꯁꯦ ꯏꯁꯀ꯭ꯋꯥꯔꯦꯜ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯝ ꯆꯦꯛ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯌꯦꯕ ꯎꯁꯤꯗ ꯆꯦꯜꯂꯒ ꯑꯗꯨꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯃꯣꯏꯗꯤ ꯀꯟꯅ ꯂꯥꯎꯋꯦ ꯃꯌꯥꯡ ꯃꯣꯏ ꯄꯣꯠ ꯌꯣꯟꯕ ꯃꯌꯥꯡꯁꯤꯡꯁꯦ ꯇꯤꯡꯈꯠ ꯑꯌꯨꯛ ꯂꯩꯇꯦ ꯑꯃ ꯂꯩꯇꯦ ꯅꯨꯡꯊꯤꯟ ꯈꯪꯗꯦ ꯅꯨꯡꯗꯥꯡ ꯅꯨꯡꯁꯥ ꯁꯥꯏ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯡꯁꯤꯜꯂꯛꯀꯅꯦꯕ ꯌꯥꯝ ꯍꯨꯏꯒ ꯍꯥꯠꯇꯣꯛꯅꯤꯡꯖꯥꯠꯅꯤ ꯍꯥꯠꯇꯣꯛꯄꯤꯔꯨꯅꯨ ꯍꯣꯏ ꯍꯨꯏꯒꯤ ꯑꯃ ꯂꯩꯗꯅꯀꯣ ꯃꯣꯏꯗꯤ ꯃꯣꯏꯅ ꯁꯥꯎꯔꯤ ꯈꯣꯡꯉꯤꯗꯣ ꯑꯗꯨꯗꯣ ꯉꯥꯏꯍꯥꯛ ꯈꯣꯡꯉ ꯇꯣꯛꯑꯣꯏꯕ ꯑꯗꯨꯝ ꯈꯣꯡ ꯂꯩꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯈꯥ ꯁꯝꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯕꯁꯨ ꯌꯥꯎꯏ ꯍꯨꯏ ꯃꯔꯤ ꯂꯩ ꯁꯤꯗꯩꯗ ꯌꯨꯝꯕꯨꯒꯤ ꯑꯃꯒ ꯍꯨꯏ ꯃꯉꯥ ꯄꯨꯟꯅ ꯂꯩꯌꯦꯕ ꯉꯁꯤꯁꯦ ꯂꯥꯏ ꯑꯃ ꯌꯦꯛꯑꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤ ꯊꯥꯒꯠꯀꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯐꯖꯅ ꯌꯦꯛꯑ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯐꯖꯅ ꯑꯩꯁꯨ ꯗꯤꯇꯦꯜ ꯑꯣꯏꯅ ꯈꯨꯠ ꯅꯥꯟꯅ ꯃꯇꯝ ꯆꯪꯅ ꯌꯦꯛꯑꯒ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯥꯏ ꯑꯃꯗ ꯅꯣꯡꯃꯗ ꯑꯣꯏꯔꯐꯥꯎ ꯌꯥꯏ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯉꯟꯇꯥꯅ ꯆꯥꯛ ꯇꯣꯛꯄꯗꯩ ꯐꯝꯕꯗꯨꯅ ꯅꯨꯡꯊꯤꯟꯐꯥꯎ ꯐꯝꯃꯒꯗꯤ ꯂꯥꯏ ꯐꯖꯅ ꯌꯦꯛꯉꯝꯃꯦꯕ ꯑꯩꯗꯤ ꯁꯟꯗꯦ ꯈꯛꯇꯅꯦꯕ ꯑꯩ ꯌꯦꯛꯏꯁꯦ ꯑꯗꯨꯁꯨ ꯁꯟꯗꯦꯁꯤꯗ ꯂꯥꯏ ꯌꯦꯛꯑꯅꯤ ꯏꯗꯤꯇꯤꯡ ꯇꯧꯕ ꯔꯦꯟꯗꯔ ꯇꯧꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯃꯁꯨ ꯆꯪꯕꯅꯤꯅ ꯌꯦꯛꯄꯗ ꯀꯨꯏꯅ ꯃꯇꯝ ꯁꯥꯡ ꯊꯥꯗ ꯉꯝꯗꯦꯕ ꯑꯩꯁꯨ ꯐꯖꯕ ꯍꯥꯞꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩ ꯌꯦꯛꯏꯁꯦ ꯑꯩ ꯏꯁꯥ ꯁꯨꯡꯄꯦꯟ ꯄꯦꯟꯗꯦꯕ ꯑꯩ ꯃꯥꯒꯤ ꯁꯦꯗꯤꯡ ꯗꯤꯇꯦꯜꯁ ꯀꯂꯔ ꯑꯣꯏꯔꯁꯨ ꯀꯂꯔꯁꯨ ꯌꯦꯡꯅꯤꯡꯕꯅꯤ ꯐꯖꯅ ꯌꯦꯡꯉꯝꯗ꯭ꯔꯦ ꯄꯦꯟꯁꯤꯜ ꯑꯣꯏꯔꯒꯁꯨ ꯑꯩꯁꯤꯗꯤ ꯆꯨꯝꯅ ꯏꯁꯀꯦꯠꯁ ꯍꯥꯏꯗꯨ ꯇꯥꯔꯦꯕ ꯄꯣꯔꯇ꯭ꯔꯦꯠ ꯅꯠꯇ꯭ꯔꯒ ꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯄꯔ ꯔꯤꯌꯦꯂꯤꯁꯇꯤꯛ ꯀꯩꯅꯣ ꯑꯝꯇ ꯌꯦꯛꯄ ꯃꯇꯝꯗꯣ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯌꯦꯛꯈꯤꯅꯤ ꯀꯦꯟꯚꯁꯁꯨ ꯌꯦꯛꯈꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯁꯤꯡꯖꯨ ꯃꯆꯟꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯤꯡꯖꯨ ꯕꯤ ꯑꯦꯁ ꯅꯤꯡꯊꯧꯖꯥ ꯑꯗꯨꯅꯤ ꯁꯤꯡꯖꯨ ꯃꯆꯜ ꯌꯥꯝꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯋꯤꯌꯔꯗ ꯀꯣꯝꯕꯤꯅꯦꯁꯟ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯊꯝꯕꯧꯅꯦ ꯊꯝꯕꯧꯁꯦ ꯍꯥꯏ ꯃꯥꯅꯦ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯇꯧ ꯁꯣꯏꯔꯤꯁꯦ ꯀꯣꯕꯤꯅꯦ ꯑꯋꯥꯊꯕꯤꯅꯦ ꯁꯤ ꯁꯤꯡꯖꯨ ꯄꯥꯅꯦ ꯂꯩꯔꯨꯒ ꯍꯣꯡꯉꯨ ꯑꯣꯏꯔꯝꯃꯦ ꯈꯤꯇꯪ ꯇꯦꯁ ꯇꯧꯔ ꯌꯦꯡꯉꯨꯕ ꯈꯅꯥꯎꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯈ꯭ꯔꯦ
ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯅꯤ ꯌꯥꯝꯕꯨꯗꯤ ꯌꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦꯕ ꯑꯩꯅꯦ ꯑꯩꯈꯣꯏ ꯗꯥꯅꯦ ꯏꯇꯩꯃꯅꯦ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯑꯕ ꯎꯕꯗ ꯄꯦꯜꯂꯦ ꯇꯤꯟ ꯆꯨꯡꯉꯦ ꯌꯥꯝ ꯍꯥꯎꯗꯧꯁꯨ ꯃꯥꯜꯂꯦ ꯅꯤꯌꯣꯝꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯇꯣꯏꯅꯗꯤ ꯇꯧꯗꯦ ꯑꯗꯨꯅ ꯈꯔ ꯇꯞꯄꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯁꯨꯏꯌꯦꯕꯀꯣ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯆꯥꯅꯤꯡꯉꯦꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯃꯤꯅꯕꯨꯛꯇ ꯐꯅꯌꯥꯝ ꯁꯨꯍꯜꯂꯝꯃꯤ ꯑꯩꯈꯣꯏ ꯃꯥꯗ ꯊꯣꯏꯗꯤꯡꯒ ꯕꯦꯁꯣꯟꯒꯁꯨ ꯍꯥꯞꯆꯤꯜꯂꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯣꯅ ꯑꯩ ꯇꯧꯗꯣꯏꯅꯦ ꯕꯦꯁꯣꯟ ꯉꯧꯗꯣꯏꯅꯤ ꯊꯣꯏꯗꯤꯡ ꯅꯍꯥꯟ ꯊꯣꯏꯗꯤꯡ ꯂꯩ ꯀꯨꯏꯔꯦ ꯃꯣꯏꯁꯤ ꯑꯩꯈꯣꯏꯗꯥꯅ ꯊꯝꯕꯗꯣ ꯃꯣꯏ ꯄꯥꯛ ꯁꯤꯖꯤꯟꯅꯗꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯍꯧꯅꯦꯅ ꯍꯧꯔꯒ ꯀꯩꯅꯣ ꯇꯧꯔ ꯉꯧꯔꯒ ꯃꯁꯛꯇꯣ ꯃꯥꯗꯤ ꯑꯗꯨꯝ ꯀꯥꯕ ꯃꯥꯟꯗꯦꯗꯅꯀꯣ ꯑꯗꯨꯒ ꯁꯨꯔꯀꯥꯟꯗ ꯃꯨꯁꯤꯟ ꯃꯨ ꯂꯩꯔꯝꯃꯦ ꯀꯥ ꯂꯩꯔꯝꯃꯦ ꯑꯁꯤ ꯄꯨꯔꯥ ꯃꯥꯡꯍꯟꯕꯁꯨ ꯄꯥꯝꯃꯨꯔꯦ ꯑꯅꯧꯕ ꯑꯃꯨꯛ ꯉꯧꯔꯒ ꯌꯥꯟꯁꯤꯟꯅꯔꯒꯦ ꯈꯤꯇꯪ ꯀꯥꯟꯅꯝ ꯅꯝꯃꯤꯁꯦ ꯐꯅꯕ ꯑꯅꯧꯕꯗꯨꯒ ꯊꯃꯥꯟ ꯂꯣꯏꯗꯦꯍꯦ ꯀꯜꯂꯦ ꯀꯥꯛ ꯀꯥꯛ ꯂꯥꯎꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯦꯟꯕ ꯆꯨ ꯂꯦꯟꯕꯗꯧ ꯇꯧꯋꯦ ꯑꯣꯀꯦ ꯑꯩ ꯄꯥꯃꯨꯏ ꯇꯧꯅꯤ ꯄꯥꯛ ꯆꯥꯗꯕꯅꯤꯅꯕꯀꯣ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯊꯣꯡꯉꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯊꯦꯜ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯕꯥꯕꯤꯅ ꯊꯣꯡꯉꯒꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯊꯦꯜ ꯑꯌꯥꯝꯕ ꯇꯧꯔꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯂꯥꯏ ꯌꯦꯛꯑꯦ ꯏꯇꯩꯃꯁꯨ ꯂꯥꯏ ꯌꯦꯛꯑꯦ ꯑꯩꯁꯨ ꯂꯥꯏ ꯌꯦꯛꯑꯦ ꯕꯕꯥꯁꯨ ꯂꯥꯏ ꯌꯦꯛꯑꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯑꯗꯨꯝ ꯌꯦꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯈꯛꯇꯅꯤ ꯌꯦꯛꯇ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯌꯦꯛꯇ꯭ꯔꯒꯁꯨ ꯃꯥ ꯂꯥꯏꯙꯤ ꯁꯥꯕ ꯑꯗꯒꯤ ꯐꯤ ꯂꯣꯟꯕ ꯑꯗꯩ ꯐꯨꯔꯤꯠ ꯂꯣꯟꯕ ꯖꯔꯁꯤ ꯂꯣꯟꯕ ꯑꯗꯒꯤ ꯑꯦꯅꯤ ꯇꯦꯕꯜ ꯀꯣꯕꯔ ꯐꯤꯜꯇꯔ ꯀꯣꯕꯔ ꯂꯣꯟꯕ ꯈꯣꯠꯄ ꯍꯩ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯐꯦꯃꯤꯂꯤꯅꯦ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯑꯥꯔꯇꯤꯁ ꯉꯥꯛ ꯂꯩꯃꯤꯟꯅꯔꯦ ꯐꯖꯅ ꯆꯥꯁꯤ ꯁꯤꯡꯖꯨꯗꯣ ꯌꯥꯏꯌꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯄꯨꯟꯗ꯭ꯔꯤ ꯏꯕꯥꯏꯅꯁꯨ ꯑꯩꯈꯣꯏꯁꯦ ꯏꯁꯇꯨꯗꯤꯑꯣ ꯑꯃ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯁꯦ ꯐꯖꯅ ꯏꯁꯇꯨꯗꯤꯑꯣ ꯑꯃ ꯍꯥꯡꯉꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯕꯒꯤ ꯀꯩꯅꯣ ꯑꯃ ꯃꯥ ꯄ꯭ꯂꯥꯟ ꯑꯃ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯑꯊꯨꯕꯗ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯅꯨꯡꯗꯗꯤ ꯏꯁꯇꯨꯗꯤꯑꯣꯁꯤ ꯂꯩꯔꯅꯤ ꯈꯜꯂꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛꯇꯣꯒ ꯈꯤꯇꯪ ꯑꯦꯗꯖꯁ ꯇꯧꯕ ꯋꯥꯔꯛꯄꯗꯩ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯣꯖꯥ ꯑꯣꯏꯕꯅꯦꯕꯀꯣ 11-12ꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯗꯨꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯔꯦ ꯍꯥꯏꯕꯗꯤ ꯌꯨꯝꯗꯁꯨ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗ ꯃꯥꯅ ꯏꯁꯇꯥꯐ ꯑꯃ ꯑꯅꯤꯁꯨ ꯊꯝꯕꯀꯣ ꯑꯗꯨꯒꯤ ꯏꯁꯇꯥꯐꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯇꯥꯐ ꯅꯠꯇꯦ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯒꯥꯏꯗ ꯐꯣꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯊꯝꯕ ꯇꯥꯏꯄꯤꯡ ꯃꯣꯏ ꯀꯩꯅꯣꯗꯤ ꯇꯥꯏꯞ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯕꯒꯤ ꯏꯁꯇꯨꯗꯤꯑꯣꯗ ꯑꯃꯨꯛ ꯍꯧꯕꯒꯤ ꯋꯥꯈꯜ ꯂꯩ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁ ꯇꯧꯔꯤꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯁꯨ ꯑꯗꯨꯗꯩꯗ ꯏꯁꯇꯨꯗꯤꯑꯣꯗ ꯑꯗꯨꯝ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯅꯤ ꯐꯖꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯀꯩꯅꯣ ꯎꯅꯔꯒ ꯀꯀꯥꯁꯤꯅ ꯍꯜꯂꯛꯑꯝꯃꯦ ꯀꯀꯥꯅ ꯑꯩꯈꯣꯏꯗ ꯑꯣ ꯃꯥ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯅꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯃꯥꯅ ꯍꯣꯠꯅꯩꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯝꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯄꯨꯄꯨ ꯁꯨꯃꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯄꯨꯊꯣꯛꯏꯁꯦ ꯀꯩꯅꯣ ꯑꯦꯅꯤꯃꯦꯁꯟꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯌꯥꯏ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯅ ꯁꯨꯃꯥꯏꯅ ꯁꯤ ꯌꯧꯔꯛꯏꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯉꯁꯤ ꯁꯤ ꯌꯧ ꯉꯝꯃꯤꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯃꯥꯅ ꯌꯥꯝ ꯗꯦꯗꯤꯀꯦꯠ ꯇꯧꯔꯝꯗ꯭ꯔꯗꯤ ꯉꯝꯃꯝꯃꯣꯏ ꯁꯦꯡꯅ ꯑꯩ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯃꯥꯏ ꯃꯍꯨꯠꯇ ꯑꯩꯁꯨ ꯋꯥꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯁ꯭ꯀꯨꯜꯗꯣ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯇꯥꯛꯏꯗꯣ 11-12 ꯇꯥꯛꯄꯅꯤꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯀꯣꯆꯤꯡ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯇ꯭ꯋꯏꯁꯟ ꯇꯧꯋꯦꯕꯀꯣ
ꯑꯗꯨ ꯇꯧꯔꯦ ꯄ꯭ꯂꯁ ꯃꯥꯏ ꯕꯣꯔꯗꯤꯡ ꯑꯃꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯉꯥꯡ ꯈꯔ ꯂꯩ ꯑꯗꯨꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯅꯤꯃꯦꯁꯟꯁꯨ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯩꯅꯦꯕ ꯃꯥꯏꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯅꯤꯃꯦꯁꯟꯁꯦ ꯏꯗꯤꯇꯤꯡ ꯈꯛ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯕ ꯋꯥꯔꯤꯁꯨ ꯏꯔꯤꯅꯦꯕꯀꯣ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯁꯤꯡꯕꯨꯟ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯌꯥꯝꯒꯤ ꯌꯥꯎꯕ ꯑꯗꯨꯗꯒꯤ ꯌꯦꯡꯉꯒ ꯃꯥꯅ ꯏꯁꯀ꯭ꯔꯤꯞ ꯇꯥꯊꯣꯛꯏꯅꯦꯕ ꯑꯗꯨ ꯃꯇꯝ ꯆꯪꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯁꯀ꯭ꯔꯤꯞ ꯇꯥꯕꯁꯦ ꯑꯗꯨꯁꯨ ꯇꯧꯔꯤꯅꯦ ꯍꯥꯏꯕꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯀꯟꯗ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯅꯪꯅꯕ ꯍꯥꯞꯐꯝꯒꯤ ꯑꯃꯃꯝ ꯄꯨꯊꯣꯛꯄꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯤꯅꯦ ꯄꯨꯡ 8ꯇꯒꯤꯅ 10 ꯐꯪꯕꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯉꯥꯜꯂꯦ ꯆꯥ ꯊꯛꯑꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯊꯕꯛ ꯈꯔ ꯄꯥꯏꯁꯤꯜꯂꯅꯤ ꯆꯥꯛ ꯆꯥꯕꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯐꯝꯕꯁꯤꯅ ꯑꯗꯨꯝ ꯐꯝꯃꯅꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯆꯥ ꯊꯛꯑꯝꯗꯥꯏ ꯄꯨꯡ 4 ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯐꯝꯕꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯝꯗꯣꯏꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯁꯤꯗ ꯑꯗꯨꯗꯩꯗ ꯅꯪꯉꯒꯅ ꯅꯪꯉꯦ ꯑꯦꯅꯤꯃꯦꯁꯟꯁꯦ ꯅꯣꯡꯃꯒꯤ ꯊꯥꯕꯒꯗꯧꯕ ꯁꯔꯨꯛꯁꯦ ꯅꯪꯗ꯭ꯔꯒꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯦꯁ ꯅꯪꯉꯔꯣꯏ ꯍꯌꯦꯡ ꯊꯥꯒꯠꯇꯧꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯄꯨꯡ 11 12 ꯐꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯄꯥꯈꯪ ꯄꯨꯟꯁꯤꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯗ ꯁꯨꯝ ꯂꯩꯔꯦ ꯑꯩꯁꯦ ꯈꯔ ꯀꯟꯅ ꯉꯥꯡꯉꯦ ꯑꯩ ꯉꯥꯡꯕꯁꯦ ꯇꯞꯄꯦꯅꯀꯣ ꯇꯞꯄꯦꯅ ꯇꯥꯗꯦ ꯌꯥꯝ ꯇꯞ ꯉꯥꯡꯉꯦꯅ ꯁꯨꯝ ꯃꯤꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯀꯟꯅ ꯉꯥꯡꯉꯤ ꯐꯖꯅ ꯇꯥꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯐꯣꯟ ꯊꯝꯐꯝꯁꯤꯁꯨ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯏꯟꯗꯛꯁꯟꯗ ꯊꯝꯃꯦ ꯐꯣꯟꯁꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛꯀꯤꯒ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯈꯔꯒ ꯊꯝ ꯌꯥꯅꯤ ꯈꯔ ꯌꯥꯝꯕ ꯃꯥꯜꯂꯦ ꯁꯤꯅ ꯏꯔꯣꯟ ꯊꯣꯛꯑꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯁꯨ ꯈꯜꯂꯦꯕꯀꯣ ꯍꯦꯛ ꯄꯥꯏꯕꯒ ꯂꯨꯝ ꯂꯨꯝ ꯂꯥꯎꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯡꯖꯨ ꯄꯥꯟꯗꯤ ꯌꯥꯡꯕꯅꯦ ꯑꯗꯣ ꯍꯣꯡꯉꯨ ꯄꯥꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯕꯅꯤ ꯑꯗꯨꯝ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯗꯨꯝ ꯐꯝꯒꯜꯂꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤꯁꯨ ꯐꯝꯅꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯤ ꯑꯗꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯥꯏ ꯌꯦꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯥꯟꯅꯕ ꯄꯨꯡꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯐꯪꯉꯛꯇꯦ ꯑꯗꯩ ꯑꯗꯨꯝ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯧꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯇ꯭ꯋꯤꯁꯟ ꯅꯨꯡꯁꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁ꯭ꯀꯨꯜ ꯃꯇꯝ ꯈꯔ ꯄꯨꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯒꯤ ꯄꯨꯄꯨꯁ ꯀꯣꯛꯇꯦꯜ ꯍꯧꯕꯗꯩ ꯑꯗꯨꯝ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯌꯥꯝ ꯉꯟꯅ ꯀꯩꯅꯣꯗ ꯈꯤꯇꯪ ꯑꯔꯅꯤꯡꯗ ꯑꯣꯟꯁꯤꯟꯈꯤꯕꯗꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯀꯌꯥ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯩ ꯏꯃꯥꯟꯅꯕꯒ ꯌꯥꯝ ꯍꯦꯟꯅ ꯆꯠꯊꯣꯛꯄ ꯄꯨꯟꯕ ꯈꯣꯠꯄ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯄꯨꯅꯤꯡꯕ ꯏꯃꯥꯟꯅꯕ ꯂꯩ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯄꯨꯅꯤꯡꯕ ꯑꯗꯣ ꯃꯣꯏ ꯐꯥꯎꯕꯗ ꯐꯖꯅ ꯄꯨꯟꯕ ꯉꯝꯗ꯭ꯔꯦꯕ ꯁꯨꯃꯥꯏ ꯁꯨꯝ ꯑꯦꯅꯤꯃꯦꯁꯟꯁꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯆꯦꯅꯦꯜꯗꯐꯥꯎ ꯐꯣꯀꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯐꯖꯅ ꯑꯩꯅ ꯄꯦꯟꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯀꯤ ꯂꯥꯏꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗ ꯂꯥꯏꯟ ꯃꯥꯟꯅꯕꯅꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯥꯔꯠꯀꯤ ꯚꯦꯂꯨꯁꯦ ꯈꯔ ꯅꯦꯝꯃꯦ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯗꯣ ꯅꯨꯄꯤꯅꯒ ꯌꯦꯛꯄꯗꯤ ꯐꯠꯇꯦꯒ ꯍꯥꯏꯅꯕ ꯐꯦꯃꯤꯂꯤꯁꯨ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯔꯦ ꯊꯥꯏꯅꯗꯤ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯂꯥꯏ ꯌꯦꯛꯄꯁꯦ ꯉꯥꯎꯕꯅꯤ ꯀꯥꯏ ꯍꯥꯏꯕꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯐꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯃꯤ ꯐꯅꯌꯥꯝ ꯂꯣꯏꯅ ꯊꯥꯒꯠꯅꯔꯦ ꯑꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯂꯣꯏ ꯄꯥꯝꯅꯔꯦ ꯑꯗꯒꯤ ꯏꯚꯟ ꯕꯥꯔꯗꯦꯗ ꯀꯩꯗ ꯃꯣꯏ ꯃꯣꯏ ꯈꯪꯅꯕ ꯁꯥꯏꯗ ꯒꯤꯐ ꯄꯤꯅꯤꯡꯉꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯌꯦꯛꯄꯤꯌꯣꯅ ꯐꯣꯇꯣ ꯄꯨꯔꯛꯄꯁꯦ ꯑꯌꯥꯝꯕ ꯑꯩꯅ ꯐꯣꯇꯣ ꯌꯦꯛꯏꯁꯦ ꯌꯥꯝꯃꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯗꯤ 50%ꯕꯨ ꯍꯦꯜꯂꯝꯅꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯒꯤꯐ ꯄꯤꯕꯒꯤ ꯕꯥꯔꯗꯦꯒꯤꯅꯤ ꯈꯪꯗꯦ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯂꯥꯏ ꯌꯦꯛꯄ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯒꯨꯟ ꯈꯪꯕꯤ ꯑꯗꯩ ꯃꯥꯅ ꯅꯪꯗ꯭ꯔꯒꯁꯨ ꯑꯃꯗꯨꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯏꯗꯅꯀꯣ ꯌꯦꯛꯄ ꯍꯧꯖꯤꯜꯂꯒꯁꯨꯀꯣ
ꯑꯗꯩ ꯃꯥꯅ ꯇꯧꯒꯗꯧꯕꯗꯣ ꯃꯥ ꯁꯪꯗ꯭ꯔꯒꯗꯤ ꯑꯃꯗꯨꯅ ꯇꯧꯍꯜꯂꯁꯨ ꯌꯥꯏꯗꯅ ꯑꯗꯨꯅ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯄꯨꯟꯁꯦ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯐꯖꯅ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯑꯌꯥꯝꯕꯅ ꯀꯣꯔꯣꯅꯥꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯨ ꯐꯖꯅ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯄꯔꯁꯟ ꯑꯣꯏꯅꯁꯨ ꯊꯦꯡꯅꯗ꯭ꯔꯤꯗꯅꯀꯣ ꯃꯌꯥꯝꯅ ꯄꯔꯁꯟ ꯑꯣꯏꯅ ꯊꯦꯡꯅꯅꯤꯡꯕ ꯅꯨꯄꯥ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯁꯤꯡ ꯅꯨꯄꯤ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯁꯤꯡ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯊꯦꯡꯅꯔꯒ ꯎꯅꯅꯤꯡꯉꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯤꯡꯉꯦ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯌꯥꯕꯁꯨ ꯆꯥꯃꯤꯟꯅꯅꯤꯅ ꯑꯩꯈꯣꯏ ꯇꯤꯝ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯇꯥꯏꯃꯤꯡꯁꯤꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯥꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩ ꯁꯟꯗꯦ ꯃꯊꯪ ꯁꯟꯗꯦꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯍꯥꯞꯀꯠꯆꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤ ꯌꯦꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯕ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯗꯣꯏꯔꯣ ꯆꯥꯗꯣꯏꯅꯦ ꯕ꯭ꯔꯣ ꯒꯣꯄꯤ ꯃ꯭ꯌꯨꯖꯤꯛ ꯑꯋꯥꯔ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯈꯔ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯗꯧꯗꯣ ꯍꯧꯖꯤꯛꯇꯩ ꯁꯨꯔꯒ ꯀꯪꯍꯜꯂꯒꯗꯤ ꯈꯔ ꯀꯪꯉꯤꯗꯅꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯡꯖꯨ ꯀꯩ ꯍꯥꯏꯅꯤ ꯅꯣꯏꯕ ꯂꯣꯏꯔꯀꯥꯟꯗ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯜꯂꯛꯑꯦꯕ ꯂꯧꯈꯠꯄꯗꯣ ꯄꯨꯂꯞ ꯂꯥꯛꯑꯦ ꯉꯁꯤ ꯈꯔ ꯐꯖꯅ ꯇꯧꯔꯒꯦꯅ ꯇꯧꯕ ꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯣꯅꯝ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯂꯥꯏꯅꯥ ꯌꯥꯝ ꯁꯥꯊꯤꯔꯤ ꯍꯧꯖꯤꯛ ꯕꯥꯏ